Hello ma'am, going to be ma'am, I think video same say mamang na Facebook post share to with the matang ne hojik say Japan embassy ko India the labor sina sahi kudingi max scholarship ki satra khar khan bane undergraduate ki master ki PhD ki ado hojik form loina thari hai tare ko mathang sahi ki hai tare ko sigi max ki hojik form tharamina adum moi ki website website ki link adagi details deadline ma'am the loina description makha comment sapsaram ki hai tare ko aduna mayam khangda khotaba kay taw yawr sa koy manipulation Japan laibasinda akoy max school akoyna kaygumba mi yamagadi thajin ba yamagadi akoyna sa angamba support tawi yabsing do akoy mateng pangjage aduga mathang sahida Japan da MA tamningba BA tamningba MBA tamningba sing haitare ko hojik hauna dum padana prepare taw yare aduna adu sing dasu ngalikan dagi prepare tawragadi scholarship na chingba yam full scholarship kumba adagi tongan scholarship mayam ama phangba yabagi chance laibnina hojik aise handaki week haitare ko megi tang mari manga phawba haitare ko sibawgi manungda mayam na contact tawbiragadi aina ngam mating pangjaw ngam gani ko mayam mathangi video dong thengnarse see you in the next video